Chahi ahumta ngairiba karisu khangjadraba kalton mathong maram khangdaba sathiba anaba amadigi operation tawduna appendix lawthokpa taki matungda amuk keloid remove tawba takirami pikliba machagi asigumba fivamduda karamba mama mapana thamoi sokloidagen dot mapa ama oina mamitki mapidu khangjillaga pendaba ningamdaba mayamdu thamoidu phumjinduna ka amada changkhirami aduga thamoi sokna kapna machagidamukta mapuda nijarakhi asomda mama oibi sonjasu mari mata singa loinana machagidamak lai khurambiu haina yamna nungaitana phone da wari sanari amaromdana operation theater manungda doctor na anesthesia thaduna gyan tadaba fiumda leiriba kalton swargagi masak matau phajarbi lairambi singduna mapuna mabu nungsi haira duna isai sakbiraga mapugi nakta purami aduga taibang mapugi tampakta thambirami wari se 2003 gi March thagi ahanba numitni kaltan numidangda masangamdaba oba horakhi manak nakpa doctor amana chamna puk thinba nabu oirangani haiduna hidak pirakhi mathangi numitta mapana thabaktagi halaklaga machagi mapukning thougatpa oina narabu pikliba kaltanna jamna tapna yekalai macha nupagi choktaraba maithongduda tarangba mamitki mapidu uraga thamoida thuk law nuaitaba ama phauki mapana konchinbiduna machabu nanthabiri kaltan mapuk thinba naba chabaga othokpa amadi arum laiho kanna tawsilaki mataw asumna ahing ani hokare machagi choktaraba mamit maithong adu ubada hospital ja emergency room da pushinduna doctor ka tanaraba matungda machagi x-ray report lodna report ki result ubada mama mapa animak swai lauki kaltan othokpa leptri chaba thakpadi amatta chakidri mamit phau pangthok ningdri bikliba angangi nauraba makuttuda alangba sui machin tinjinduna iv kapiki mathangi numitta fagalakpadi natrai henna sokchilakduna asibagi saktam urakre nungaina tumna leigre masagi kuchu su mangre jaundice ki yellow machu onkre mamit ki akoibdasu amuba dak tarakle mamit chu kuchin kare machagi matawdu ubada mapana nongsagum khongkap chawna kanna hamungi akoibda koini chattuna leiki karisu tawba ngamdana mapuda singtharakhi karino tawiriba matawasibu doctor na ahaiba iv kape mathau taba test kayasu laure matamli sum hauki asigumba fibam sida nongmagi matam nide pung amagi matam haide just minute kharagi matam pamlakle dot machabu atopa regional hospital amada masagi asibida hapsinduna purakhi mamangi test result singdu yenglaba matungda ct scan lawba tarami matam kharagi matungda angauba coat litba nupa ama thoraklaga kaltanbu emergency da operation tawba tare haiduna operation room da pushinkiri mama oibi sonjana machabu laibakta case tawraga makhon thokna kappa horakhi doctor na jamna tapna fajana angang dubu sinabiru haina hairakhi kaltan mapabu makhut pairaduna mabu matomda thadokpiganu kappa horakhi matomda thambiganu kapna hairakhi operation theater gi room gi thongdu launching kirami tot manak nakpa ka macha amada matomda thong lonchinduna kana udaba mafamda isorbu ningsinglakhi minute 15 muki matungda mamitki mapi tethoklaga mawa mapuroiba ama oina magi nupigi damakta choktharaba hakchangduna tha phanduna magi nupigi nakta changsilakhi sonjasu waiting room duda family friends singa macha kaltan gi damak isorda kurambiu haijerami dotna magi nupibu konchinbiduna sonja mapuroibagi thabaki puritu pairaga hik kapkhira matai manau waiting room duda phamna isorbu khuramle matawasumna pung ama makhai muk matungda nurse amana dot bu hanglakhi kaltan gi operation loire mapabu kauraga kapna leire amta themjinbiu machana kappagi makholu henna taningduna mama mapa animak chenchilakhi machabu ubada nuksina makokta chupirami mamit mamaidi khara singna ui adubu magi kuchu amadi mamitki amuwa circle dudi hujiksu leiri mapana machagi nakta phamduna leiringai kaltan mapabo nuksina
ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯄꯥ, ꯑꯩ ꯁꯤꯔꯝꯗꯧꯔꯦ." ꯃꯄꯥꯗꯨ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯉꯛꯈꯤ꯫ ꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯍꯥꯏꯕ ꯇꯥꯔꯨꯔꯤꯕ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ? ꯅꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗ ꯉꯥꯡꯅꯕꯗ ꯇꯥꯔꯨꯕ ꯈꯪꯗꯦ꯫ ꯋꯥꯔꯤꯗꯨ ꯊꯦꯡꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯜꯇꯟ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯕ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯃꯆꯥꯕꯨ ꯌꯨꯝꯗ ꯄꯨꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯔꯆꯀꯤ 13ꯅꯤ ꯐꯤꯔꯣꯟ ꯄꯣꯠꯆꯩ ꯌꯣꯝꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯗꯣꯛꯇꯔꯅ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯀꯜꯇꯜꯒꯤ WBC ꯀꯥꯎꯟꯗꯨ ꯌꯥꯝꯅ ꯋꯥꯡꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ CT ꯁ꯭ꯀꯦꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯁ꯭ꯀꯦꯟꯒꯤ ꯔꯤꯖꯜ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯀ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯣꯄꯔꯦꯁꯟꯗꯤ ꯃꯥꯏ ꯄꯥꯛꯂꯦ, ꯑꯗꯨꯕꯨ ꯀꯜꯇꯟꯒꯤ ꯐꯤꯚꯝꯗꯤ ꯍꯪꯒꯠꯄ ꯂꯩꯇ꯭ꯔꯤ꯫ ꯀꯜꯇꯟꯒꯤ ꯃꯄꯥ ꯇꯣꯗꯀꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯀꯜꯇꯟꯒꯤꯗꯃꯛꯇ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯔꯛꯈꯤ, ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯛꯈꯤ꯫ ꯑꯉꯛꯄꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ! ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯜꯇꯟꯒꯤ ꯐꯤꯚꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯈꯤ꯫ ꯀꯜꯇꯟ ꯅꯥꯕ ꯐꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯋꯥꯔꯤ ꯀꯌꯥ, ꯑꯉꯛꯄ ꯃꯑꯣꯡ ꯀꯌꯥ ꯑꯉꯥꯡꯁꯤꯗ ꯎꯕ ꯐꯪꯈꯤ꯫ ꯂꯥꯏꯔꯝ ꯂꯦꯟꯗ ꯀꯅꯥ ꯀꯅꯥ ꯎꯅꯔꯛꯏ, ꯀꯔꯤ ꯄꯥꯎꯇꯥꯛ ꯇꯥꯛꯄꯤꯔꯛꯏ?